ꯃꯌꯥꯝ ꯕꯨꯍꯥꯟ ꯃꯛꯇꯗ ꯄꯨꯟꯁꯤꯕ ꯌꯨꯝꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯣꯔꯔ ꯊ꯭ꯔꯤꯂꯔ ꯑꯣꯏꯕ ꯕꯣꯂꯤꯋꯨꯗ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯕ꯭ꯂꯗꯤ ꯏꯁ ꯃꯨꯚꯤ ꯑꯁꯤ 2024ꯒꯤ ꯖꯨꯂꯥꯏꯒꯤ ꯗꯦꯠ 26ꯗ ꯗꯤꯁꯅꯤ + ꯍꯣꯠꯁꯇꯥꯔꯗ ꯔꯤꯂꯤꯖ ꯇꯧꯈꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯕꯤꯀ꯭ꯔꯝ ꯕꯥꯠꯅꯤ ꯃꯨꯚꯤ ꯑꯁꯤꯗ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯅꯦꯍꯥꯒꯤ ꯁꯛꯇꯝꯗ ꯑꯄꯤꯀꯥ ꯒꯣꯔꯅꯤ ꯔꯣꯃꯦꯁꯀꯤ ꯁꯛꯇꯝꯗꯅ ꯕꯗꯟ ꯄꯨꯔꯤꯅꯤ ꯀꯥꯃꯤꯅꯤꯒꯤ ꯁꯛꯇꯝꯗꯅ ꯖꯦꯅꯤꯐꯔꯅꯤ ꯐꯔꯦ ꯃꯌꯥꯝ ꯑꯩ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ ꯑꯩꯅ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯗꯤꯖꯤꯇꯜ ꯍꯟꯗꯣꯛꯄ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕꯁꯤꯡꯗ ꯁ꯭ꯀꯣꯠꯂꯦꯟꯗ ꯂꯩꯕ ꯑꯥꯏꯂꯦꯟ ꯑꯃ ꯎꯠꯂꯛꯏ ꯅꯨꯄꯤ ꯑꯃ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯎꯠꯂꯛꯏ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯅꯦꯍꯥ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯅ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯍꯥꯏꯔꯛꯂꯤ ꯑꯩꯕꯨ ꯁꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯀꯝꯗꯧꯕ ꯃꯌꯥꯝꯗ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯈꯪꯍꯟꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯁꯤ ꯈꯪꯂꯒꯅ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯒꯅꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯣꯟꯁꯇꯔꯒꯨꯝꯅ ꯈꯟꯅꯔꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯕ꯭ꯂꯗꯤ ꯏꯁ ꯍꯥꯏꯅ ꯈꯪꯅꯈꯤꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯁꯤꯟ ꯑꯁꯤꯗ ꯎꯠꯂꯛꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯁꯨ ꯂꯦꯞꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯦꯍꯥ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯤꯕꯁꯤ ꯎꯠꯂꯛꯂꯤ ꯑꯁꯨꯝꯅ ꯋꯤꯛ 3 ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯎꯠꯂꯛꯂꯤ ꯅꯦꯍꯥꯒꯤ ꯃꯄꯨꯔꯣꯏꯕ ꯔꯣꯃꯦꯁ ꯑꯁꯤꯅ ꯅꯦꯍꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯂꯤꯕꯅꯤ ꯔꯣꯃꯦꯁꯀꯤ ꯃꯃꯤꯡ ꯑꯁꯤ ꯔꯣꯍꯤꯟ ꯍꯥꯏꯔꯒꯁꯨ ꯃꯌꯥꯝꯅ ꯀꯧꯅꯩ ꯍꯧꯖꯤꯛ ꯔꯣꯃꯦꯁ ꯗꯣꯛꯇꯔꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯗꯣꯛꯇꯔꯅ ꯅꯦꯍꯥꯕꯨ ꯌꯨꯝꯗ ꯄꯨꯊꯔꯒ ꯄꯣꯊꯥꯕ ꯌꯥꯔꯒꯅꯤ ꯍꯥꯏꯔꯛꯂꯤ ꯅꯦꯍꯥꯒꯤ ꯇꯦꯁ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯦꯍꯥ ꯑꯁꯤ ꯃꯦꯃꯣꯔꯤ ꯂꯣꯁ ꯑꯣꯏꯔꯦ ꯍꯧꯈ꯭ꯔꯕꯁꯤꯡ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯗꯣꯛꯇꯔꯅ ꯍꯥꯏꯕꯗꯒꯤ ꯔꯣꯃꯦꯁꯅꯁꯨ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯈꯪꯂꯕꯅꯤ ꯔꯣꯃꯦꯁ ꯈꯛꯇ ꯅꯠꯇꯅ ꯅꯦꯍꯥ ꯃꯁꯥꯃꯛꯅꯁꯨ ꯈꯪꯂꯕꯅꯤ ꯁꯣꯝꯗ ꯅꯦꯍꯥ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯔꯣꯃꯦꯁ ꯂꯥꯛꯇꯨꯅ ꯌꯨꯝꯗ ꯍꯟꯅꯕꯒꯤ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯅꯦꯍꯥꯅ ꯔꯣꯃꯦꯁꯇ ꯑꯩ ꯑꯁꯤ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯨꯏꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯝꯗꯧꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯤ ꯔꯣꯃꯦꯁꯅ ꯃꯗꯨ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯀꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯅꯤ ꯍꯧꯖꯤꯛꯇꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯗꯨꯗ ꯅꯍꯥꯛ ꯈꯟꯖꯤꯜꯂꯒ ꯅꯁꯥꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯅꯕꯅꯤ ꯑꯗꯨꯅ ꯃꯗꯨ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯍꯥꯏꯅ ꯅꯦꯍꯥꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ ꯅꯦꯍꯥ ꯑꯁꯤꯗꯤ ꯃꯦꯃꯣꯔꯤ ꯂꯣꯁ ꯑꯣꯏꯔꯕꯅꯤ ꯀꯝꯗꯧꯅ ꯏꯁꯤꯡꯗ ꯂꯩꯔꯝꯈꯤꯕ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯅꯤꯡꯁꯤꯡꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯔꯛꯂꯤ ꯔꯣꯃꯦꯁꯅ ꯀꯦꯕ ꯕꯨꯛ ꯇꯧꯅꯕꯒꯤꯗꯃꯛ ꯆꯠꯈ꯭ꯔꯤ ꯅꯦꯍꯥꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯁꯤ ꯎꯕꯗꯒꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯗ ꯗꯤꯃꯟ ꯑꯃ ꯆꯪꯈꯤꯕꯒꯨꯝꯅ ꯍꯟꯗꯛꯇꯤ ꯅꯍꯥꯛꯄꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯤꯡꯗꯨꯅ ꯂꯩꯍꯜꯂꯔꯣꯏ ꯍꯥꯏꯅ ꯑꯉꯛꯄ ꯑꯀꯤꯕ ꯃꯑꯣꯡ ꯑꯃꯗ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯎꯔꯤꯕꯁꯤꯗꯤ ꯅꯦꯍꯥ ꯈꯛꯇꯅꯤ ꯑꯉꯥꯡ ꯑꯁꯤꯗꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯅꯦꯍꯥ ꯑꯁꯤꯗꯤ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯑꯗꯨꯗ ꯃꯁꯥ ꯑꯁꯤ ꯑꯀꯤꯕ ꯄꯥꯈꯠꯄ ꯐꯥꯎꯔꯦ ꯑꯁꯨꯝꯅ ꯅꯦꯍꯥ ꯑꯃꯗꯤ ꯔꯣꯃꯦꯁ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯁꯤ ꯁ꯭ꯀꯣꯠꯂꯦꯟꯒꯤ ꯑꯥꯏꯂꯦꯟ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯌꯧꯔꯛꯄꯗ ꯌꯨꯝꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯃꯅꯨꯡꯗꯒꯤ ꯂꯣꯟꯁꯤꯜꯂꯝꯂꯦ ꯔꯣꯃꯦꯁꯅ ꯊꯣꯡ ꯍꯥꯡꯗꯣꯛꯅꯕꯒꯤ ꯁꯦꯝꯕ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯅꯦꯍꯥꯅ ꯂꯩꯔꯤꯉꯩꯗ ꯃꯥꯒꯤ ꯃꯇꯨꯡꯗꯒꯤ ꯃꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯂꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯁꯤꯁꯨ ꯃꯊꯟꯇ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯊꯣꯡ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯦꯍꯥꯅ ꯍꯣꯠꯅꯕꯗ ꯊꯣꯡ ꯑꯁꯤꯁꯨ ꯍꯥꯡꯕ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯟꯗ ꯒꯦꯠ ꯑꯥꯎꯠ ꯍꯥꯏꯅ ꯏꯗꯨꯅ ꯂꯩꯔꯝꯕ ꯑꯃ ꯊꯦꯡꯅꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯏ ꯇꯩꯔꯕ ꯈꯨꯠ ꯑꯃꯅ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯄꯥꯏꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯅꯦꯍꯥ ꯑꯁꯤ ꯃꯁꯥꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯄꯥꯈꯠꯂꯦ ꯃꯇꯝ ꯑꯁꯤꯗ ꯔꯣꯃꯦꯁꯇꯨ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯌꯥꯔꯗꯨꯅ ꯃꯍꯥꯛ ꯂꯥꯛꯂꯦ ꯅꯦꯍꯥꯅ ꯊꯣꯡꯅꯥꯎꯗ ꯑꯃꯨꯛ ꯌꯦꯡꯂꯨꯕ ꯀꯥꯟꯗꯗꯤ ꯀꯔꯤꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯒꯦꯠ ꯑꯥꯎꯠ ꯍꯥꯏꯅ ꯏꯔꯝꯈꯤꯕ ꯑꯗꯨꯁꯨ ꯏꯔꯝꯗ꯭ꯔꯦ ꯔꯣꯃꯦꯁꯅ ꯅꯦꯍꯥꯗ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯂꯤ ꯑꯗꯨꯕꯨ ꯅꯦꯍꯥꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯔꯝꯃꯤ ꯌꯨꯝ ꯑꯁꯤ ꯁꯦꯝꯖꯤꯟꯕ ꯀꯌా ꯑꯃ ꯇꯧꯔꯝꯕ ꯅꯦꯍꯥꯅ ꯊꯦꯡꯅꯔꯤ ꯅꯦꯍꯥꯅ ꯌꯨꯝ ꯑꯁꯤ ꯁꯦꯝꯖꯤꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯔꯣꯃꯦꯁꯅ ꯍꯪꯂꯤ ꯔꯣꯃꯦꯁꯅ ꯍꯥꯏꯔꯤ ꯀꯣꯔꯣꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ 2 ꯃꯨꯛꯇꯤ ꯃꯥꯡ ꯇꯥꯛꯄ ꯊꯣꯛꯄꯗ ꯅꯠꯇꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨꯁꯨ ꯃꯨꯠꯈ꯭ꯔꯦ ꯕꯦꯡꯒꯤ ꯂꯣꯟꯒꯤ ꯁꯦꯟꯐꯝꯁꯨ ꯊꯤꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯃꯃꯥꯡ ꯆꯍꯤꯗ ꯅꯪꯒꯤ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯈꯤ ꯅꯪꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯍꯣꯇꯦꯜ ꯑꯣꯟꯊꯣꯛꯂꯁꯤ ꯍꯥꯏꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯍꯥꯏꯅ ꯅꯦꯍꯥꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯦꯍꯥꯗꯤ ꯃꯥꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯃꯦꯃꯣꯔꯤ ꯂꯣꯁ ꯑꯣꯏꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯦꯍꯥ ꯔꯣꯃꯦꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯞꯃꯤꯟꯅꯈꯤꯕ ꯃꯃꯥꯡꯉꯩꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯔꯣꯃꯦꯁꯁꯨ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤ ꯅꯦꯍꯥꯅ ꯅꯨꯡꯉꯥꯏꯇꯅ ꯔꯣꯃꯦꯁꯇ ꯐꯣꯇꯣ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯅꯗ꯭ꯔꯕ꯭ꯔꯥ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯂꯩꯇꯕꯒꯤ ꯊꯃꯣꯏ ꯑꯁꯦ ꯏꯍꯥꯡ ꯍꯥꯡꯕꯒꯨꯝ ꯂꯩꯕꯒꯨꯝ ꯐꯥꯎꯏ ꯑꯩ ꯑꯁꯦ ꯑꯇꯩ ꯅꯨꯄꯤꯒ ꯃꯥꯟꯅꯗ꯭ꯔꯦ ꯑꯩ ꯑꯁꯦ ꯂꯩ ꯑꯃꯅꯤ ꯂꯩꯒꯨꯝꯅ ꯐꯖꯔꯕꯁꯨ ꯂꯩꯅꯝ ꯌꯥꯎꯗꯕ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯐꯥꯎꯈꯤꯗ꯭ꯔꯦ ꯍꯥꯟꯅꯒꯨꯝꯅ ꯑꯩꯒꯤ ꯃꯦꯃꯣꯔꯤꯁꯤꯕꯨ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯂꯤ ꯔꯣꯃꯦꯁꯅ ꯅꯦꯍꯥꯕꯨ ꯊꯦꯝꯗꯨꯅ ꯅꯍꯥꯛ ꯀꯔꯤꯁꯨ ꯇꯧꯗꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯪꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯌꯥꯎꯔꯤ ꯍꯥꯏꯔꯒ ꯅꯦꯍꯥꯕꯨ ꯄꯤꯌꯥꯅꯣ ꯂꯩꯔꯤꯕ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯂꯤ ꯑꯗꯨꯒ ꯄꯤꯌꯥꯅꯣ ꯑꯁꯤꯕꯨ ꯈꯣꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯅꯦꯍꯥꯅ ꯈꯨꯗꯤꯡꯃꯛ ꯀꯥꯎꯈ꯭ꯔꯕꯅꯤ ꯈꯟꯗꯨꯅ ꯄꯤꯌꯥꯅꯣ ꯈꯣꯡꯅꯕ ꯍꯥꯏꯕ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯔꯝꯗꯦ ꯔꯣꯃꯦꯁꯅ ꯅꯪꯒꯤ ꯈꯨꯠꯁꯥ ꯑꯗꯨꯅ ꯁꯣꯛꯄꯗ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯀꯅꯤ ꯑꯗꯨꯅ ꯄ꯭ꯂꯦ ꯇꯧꯔꯛꯂꯣ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯅꯦꯍꯥꯁꯨ ꯄꯤꯌꯥꯅꯣ ꯑꯁꯤꯗ ꯅꯝꯂꯨꯕꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯁꯦꯝꯈꯤꯕ ꯇꯣꯟ ꯑꯃ ꯅꯝꯂꯛꯇꯨꯅ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯊꯣꯛꯍꯜꯂꯛꯂꯤ ꯃꯁꯤꯗ ꯔꯣꯃꯦꯁꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ
nangi wakanda khudima kaukhrabsu nangi thamoi asidi nang haksanga mari lenari nangi haksangda nungsiba haibasi leiribani hari adubu nihana haukraba nang aigi nungsi waridi aina kamdong ningsingani harakle asum harak pase Romesh na makoi eni ki tengna ki bagi nungsina ki bagi wari lirakli haujik makoi eni si mamanaba singa hotel amada la makoi eni si hana sakang na banati adubu sek tawbada makoi eni ki phone se amana paina khare phone asi ona khare adubu Romesh ki phone asidi magi nate khanglakpadagi magi phone call tawduna magi phone ona re hairaga phone ontong naba nihagi manakta lagle asumna nihaga makoi eni si sakang mai khangnari makoi eni se Facebook ta friend oinarakpada natana koi basat pa phawa tawraktuna nungsinaraktuna luhongkibani haiduna wari pumba liri wari se tarubadagi niha amadi Romesh intimate torome masigi matungdagi makoi eni si yamna nungsinana laikirame masigi matung nihana Romesh ta nang amadi aigi nungsibase hana gumna nungsinana lainabagi damakta lambi soina thigani haina phongdokli matamasta mingsen kaibagi makolamba makoi ni na tare laktuna yengluba kandadi makoi ni su angakpo ore nihasu nungsi jam kana sitpa sunate kamdauna wala sigi mingsen asi kaibunu harakli mingsen kaiba asita Romesh ti angakpa pakhatpa magaloina na munna yengduna lari Romesh na worker singna fazana semjin badagi mingsen asi taraktuna kaiba oiramgani hayeng worker sing kauduna fazana semjil halagi harami asum nahar matung mathangi ayukta worker sing kauduna worker sing asiga nihaga sakhang maikang hale nihada Romesh na phone ama supiri aduga makoi university na wak fangde nang emergency oirba kanda phone tawning labadi sing matak asita kakhalaga phone taw sing dadi ne wak fangbani harami asumna makoi ni na laklibasi samudra mapandani adubu niha asidi ising ubuna masaraki mamangda mahak ising na tabagi thawdu odu thokibadagi mastagi mahak na su Romesh ta chalugumsi harare Romesh na su khangladuna nutigi khara chalaga kiribado fagadoribani haraka makoi ini si chatkidre asumna mathangi sinda nihana siyar amada pamduna leiringaida siyar si sakhang daba kana gumbam na khanglai leithorokle mastagi nihana su pakani yinglubada kana su leramdre matamasta nupi amana nahai bagi makolama tarakle makola sigi maikai da lapa matamdadi mingsenda mahangna magi belun masta nupi ama kana gumba amaga intimate tori basi mahang uri basi nupi khatani mastagi mahangna kaase changlapa kanadi kana su mung leramdre mahaki nakanda su thawai ma chakre mahang lapa kanadi kana su leramdre matamasta posa malamai da taro olaga laklibasi mahang uri posa asi upu mayada leptuna laikri nihana posa asi hekunge tobaga saudaba amana upu sigi makara posa asi singsinkhre niha angak paibdo ore mahang upu sigi makari yinglubu kanadi karisu leiramdre nihana ontorokpada nupi ama leptuna leiramle nupi si ubada niha asi khapra khanglami haujing nupi asina mahaki maming aisani harakle aisa asigi mamaida amadi mipanda sokibagi daksu tari haujing makoi ini se famine dunu wari sanari aisana harakli nahangna hingduna lerambase yamna nungai nahangna aibusu amadi kudima ase ningsingdrabara hainangle nihana hari ningsingnabadi honari adubu aigi punsi ase anoba punsi ama oirakpa kuitri hanagi punsi adudi ahangwa sengpang amagumna lengda laikre aina nahapu ningsingdra haina aibu warokanu ko hairami aisana nang amadi ai ase best friend amani nahaki memory do hanjalanabagi damakta honabada aina nangi mating soidana pangani nanga iga skul amatada taminaraki college punna Scotland taminaki nahangne Romesh fangbadagi nungsinaduna nako eni longki nahangna nungsiba fangkhabanina nungsinatina bamaru phawba nahangna kaawkre longkibadagi nah khutima khongkre haraklame nihana mu aisada ain hospital le ngai de karigi nang nei bu na ba laktribuna hangni aisana nangi accident thokpa matam adudadi ai India de lai nangi nupana ai ese maru oide khanduna nangi matang da aingonda karisu harakite adubu ain Scotland dagi lakpa matam dadi nangi pawta ki haina Romesh ta yaning da ba ma yawbugum harakle nihana nang amadi Romesh kari nungaina daba leibagi haina su hangli adubu aisana aingonda nungai taba karisu leite leiribasi Romesh tani adubu khudima ase karu nangi punsi asi anoba punsi ama haibadu oirabani apangba huida oidaba nganglaga thajiraga leibado adugumna leiroko nangsu harakle asumna harakpasitani hana aisana kariguma khara hainingli haiba khangladuna kari hainingli ai khangi nana kariguma khara hainingba pami haiba aduna koithoktuna leiranu asengbado hairo ai amadi Romesh ki relation da kari problem leibagi hain hangli aisana haira i nakoi hospital dagi yum ista halakpada yum ista ahomba kayama thengna dabra nusit kana sitpada natana yum ista kana gumba ama leibagumna tawba angpa konjin kaya ama ta dabra hain hanglagle asumna hairak pasne nihana nahana kamdong khangni bana hain hangli aisana kumlakli masigi yum ase haunted ni thawai asina su nahapu pamde haina su hairak lam nihana mu hangli karigino Romesh na masigi matang da ingon haidribase aisana kudima ase Romesh na masin tiduna oidaba nganglibani yumasidu hotel on toklamdrabadi bengi makuta leiramladabani
Nihana muhari Romesh na ingundagi hena yum asini hena luna khali natra Aisana asumbani nang musu Romesh na soidana hundopiram lagadabani harakle asumna sina sikat tawraga nihana yum asita lip lerama thengnari lip asi hangdokpadi yaramde Romesh mafam ista lagle nihana lip asi kadai de satpa yabagi hainangle Romesh na basement amadi board garage leibam fam da satpa yai adubu lip asi di yadre nang satki harabasu istiya da satpa tabani harami nihana hari yum asegi oirabasu aigi natabugumna atopagi oirabugumna khali yum asita karigumba aronba wari kayama luotno leramgadaba male haina fongdorli adubu Romesh na adugumba karisu laite nangi wakanani haiduna nihabu themlame haujing makoi ni se kaade lagle nihana Romesh ta yum asi haunted oibra haina hanglagli adubu Romesh na adugumba karisu laite haina kumle nihana hari ai yum asi lakpadagi yum asi anga pakayama thokpa thengnei asigi matangda aina kamdongno haigadagi haibadi khangde aibu kanagumba amana kudungtiba tahalakadabagumna khalli haina hairami Romesh na harakli basi kanagumba amaga unarura pra haina hanglagli nihana Aisa yum asi laklami harami Romesh na nuktun harakli yum asi but pet atama karimta laite Aisa na mamangna piramkiba letter ama lei hairaga Aisa na mamangna piramkiba letter ama puthoktu na parakli niha nang unabasu yamna nungai nahang na leigodro infam adusu konungamani nahaksu ikuituna maharani ama oiragani adubu niha aidi walu pahinade nangna lohongduna anoba punsi lamita chatkadoriba adu nahang na leigodro yum adu content aduga Romesh na su nangonda oidaba kayama tori ngahangli maduda nahang na thajirunu aduna hatu Romesh ka lohonganu aina masi haiduna aibu waroganu haiduna letter iriba asi Romesh na parakle aduga Romesh na makata na harakli letter asi Aisa na nangonda lohongdri mamangna pirakpani aduga letter asi amuk nahang na ingonda pirakibani nahang na ibu thajaduna lohongkiba natra harakli nihana karigino Aisa na nangonda hanadagi lana uriba khalibu kaya toriba se haina hanglagli Romesh na khumli nang amadi Aisa best friend school college punna taminarai aduga nahang aiga thengnaduna lohongle leiriba yum amadi mangonda mahangna jiles kabadagi oirangani harami asumna Romesh na hariba asta niha asi thajari Mangna su Aisa na jelas kaduna makoi nigi marida thukaina ba silaklibani haina khankhre asumna Romesh amadi mahak nungsina nang laminakre matangi sinda niha amadi Romesh tumduna lari nihana mina satpagi khongthangi makon tabadagi ma ase hawgalagle makoi gi kaagi thong asisu mathanta hangtrok lele masisu mahang uri aduga mangna kanagumba amagi makon su taraduna hawgatuna yingna bitamangta lali aduga mahaki masada tunglomdagi kanagumba amna soklagle ontoktuna yinglubadadi kanasu leramdre hauji niha lip asi start tobagi makon ama tarakle mangna su ure lip asi yaraga lerambase mamangna Romesh na lip asi yade haikibani niha lip asi gi mayada laktuna lip asi sangkre lip asi gi matakta nupi amagi thawai leribasi akoin uba phang niha botamasin namge tobaga khonjin ama tarakle nihana lip matakta yengkaluba kanadi lip asi gi matakta kanasu leramdre lip asi su ground floor da laktuna mahak basement da lakle basement asida ubak mayam khajilaga thonglun singlaga leramba ama thengnari mastagi mahangna manungda kari leribano haiduna munna yengli mahangna yengliba mafam si board garage amani adubu thongnin sinbana mafam astadi mahak sangba yadre nihana yenglingeda tumlongdagi khut amana pairagli niha kapre khangna masasu onthoktra yenglakpatadi kanasu mungleramdre matamasta nihana lemaida car ama taraga leribasi thengnari masi udui mahangna car asi kungkale car asi inspector deptat kauba Scotland police officer amagi oiramle masigi matung niha Romesh na mangonda yum asta but leiti nangi wakhanani haikraba kaya adu mahna thajatre awona thokiba kaya asina Aisa na hairam kiba asi chumle haina kankri mastagi mahang inspector deptat unana bigidamakta thorokle adupu sing mai ubuda mahase akiba phawre kibana maram oiraga mahak amuka mayum dhanjilaktuna mahagi kaada lagle adupu Aisa asi mahagi kaasi leram thengnari mamang ne Romesh na pakibe letter asu leramni nihana Aisa da hari ai amadi Romesh ki marida problem kaya ama thokrabasu isona inguna chance ma pibiduna anubu punsi amada hinglibani maram asina hana kari thokrabagi haba ai kari sukhangba pamde harami Aisa na nangna khalibasi nang amadi Romesh ki marida aina thugaina ba sili natra nang aingonda nangi punsi ki kudung tiba taga dore hairam badagi mafam asta ai laklibani aina mafam asta laklibase nangi punsi bu kanabagi damaktan harakle adubu ni hana kudim hawkre ai amadi Romesh ki marakta kari sujat piraganu harami asum nahabdagi Aisa asi satnabagi damaktam cast ki thokre aduga mahangna harakli nang na inspector amaki card fanglibadu inspector adu daham Romesh na asum nganglibra aina ngangliba asina asum bra aran bra habadu na soidana khangakani haraga mak satkre nihana card asigi matangda Aisa na khanglam basida tanarga mu hari karino nang na sanarbi games nang na khangwa singda aingona loina bahayu aisu kari haiga dabnu haifong khangdre nang na yum asi haunted hoy hari
ꯑꯗꯨꯕꯨ ꯔꯣꯃꯦꯁꯅꯗꯤ ꯃꯗꯨ ꯊꯥꯖꯗꯦ ꯑꯩꯅꯁꯨ ꯔꯣꯃꯦꯁꯄꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅ ꯃꯍꯥꯛ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯍꯥꯛꯅ ꯊꯥꯖꯗꯕꯁꯨ ꯉꯝꯗꯦ ꯑꯆꯨꯝꯕ ꯑꯁꯦꯡꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯑꯥꯏꯁꯥꯅ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯅꯪ ꯑꯃꯗꯤ ꯔꯣꯃꯦꯁꯀꯤ ꯃꯔꯤꯗ ꯊꯨꯒꯥꯏꯕ ꯂꯥꯛꯄ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕꯅꯤ ꯃꯃꯥꯡꯗ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯣꯟ ꯇꯧꯔꯛꯈꯤ ꯏꯟꯁꯄꯦꯛꯇꯔ ꯗꯦꯕꯗꯠꯀ ꯎꯅꯔꯦ ꯀ꯭ꯂꯨ ꯑꯃꯁꯨ ꯐꯪꯂꯦ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯐꯣꯟ ꯅꯦꯠꯋꯥꯛ ꯌꯥꯗꯕꯗꯒꯤ ꯑꯩꯈꯣꯏꯅꯤꯒꯤ ꯐꯣꯟꯗꯨ ꯇꯠꯅꯈ꯭ꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯅꯤꯍꯥꯅ ꯀꯔꯤ ꯀ꯭ꯂꯨꯅꯣ ꯑꯩꯅ ꯐꯪꯂꯤꯕꯗꯣ ꯍꯥꯏꯅ ꯑꯃꯨꯛ ꯍꯪꯂꯛꯂꯤ ꯑꯥꯏꯁꯥꯅ ꯏꯟꯁꯄꯦꯛꯇꯔ ꯗꯦꯕꯗꯠꯇ ꯃꯁꯤꯒꯤ ꯃꯇꯥꯡ ꯍꯪꯂꯕꯗꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯏꯟꯁꯄꯦꯛꯇꯔ ꯗꯦꯕꯗꯠꯀ ꯅꯤꯍꯥꯒꯁꯤ ꯍꯥꯟꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯍꯥ ꯅꯦꯠꯋꯥꯛ ꯐꯪꯂꯤꯕ ꯆꯤꯡ ꯑꯁꯤꯗ ꯀꯥꯈꯠꯂꯛꯂꯦ ꯑꯗꯨꯒ ꯏꯟꯁꯄꯦꯛꯇꯔ ꯗꯦꯕꯗꯠꯇ ꯐꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛ ꯎꯅꯅꯕꯒꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯗꯦꯕꯗꯠ ꯑꯁꯤꯁꯨ ꯅꯤꯍꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯥꯏꯁꯥ ꯑꯃꯗꯤ ꯅꯤꯍꯥ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯗꯦꯕꯗꯠꯅ ꯍꯥꯏꯔꯛꯂꯤ ꯑꯩꯍꯥꯛꯅ ꯅꯪꯒꯤ ꯀꯣꯜ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ ꯅꯍꯥꯛꯀꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯎꯅꯕ ꯑꯩꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯃꯦꯃꯣꯔꯤ ꯂꯣꯁ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯩꯅ ꯈꯪꯈꯤ ꯅꯍꯥꯛꯅ ꯑꯃꯨꯛ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯅꯪꯒꯤ ꯋꯥꯈꯜꯗ ꯌꯨꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯋꯥꯍꯪ ꯀꯌꯥꯒꯤ ꯄꯥꯎꯈꯨꯝ ꯊꯤꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯏ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄ ꯑꯩꯅ ꯉꯥꯏꯔꯤꯕꯅꯤ ꯅꯤꯍꯥꯗꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯀꯥꯎꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯦꯕꯗꯠꯇ ꯅꯍꯥꯛꯀꯤ ꯚꯤꯖꯤꯇꯤꯡ ꯀꯥꯔꯗ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯩꯔꯝꯂꯤꯕꯅꯣ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯍꯥꯟꯅ ꯎꯅꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤ ꯗꯦꯕꯗꯠꯅ ꯎꯅꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯎꯅꯈꯤꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯛꯂꯤ ꯍꯧꯖꯤꯛ ꯅꯤꯍꯥ ꯑꯃꯗꯤ ꯗꯦꯕꯗꯠ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯗꯦꯕꯗꯠꯅ ꯃꯍꯥꯛꯀꯤ ꯚꯤꯖꯤꯇꯤꯡ ꯀꯥꯔꯗ ꯑꯁꯤ ꯄꯤꯔꯒ ꯃꯁꯛ ꯇꯥꯛꯂꯒ ꯅꯤꯍꯥꯗ ꯅꯪꯒꯤ ꯅꯀꯨꯕꯣꯛꯀꯤ ꯃꯤꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯔꯣꯃꯦꯁꯀꯤ ꯃꯄꯥ ꯑꯁꯤꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯔꯝꯗꯅꯤ ꯗꯦꯕꯗꯠꯅ ꯊꯤꯖꯤꯟꯕ ꯂꯥꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯅꯤꯍꯥꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯀꯨꯕꯣꯛꯀꯤ ꯃꯤꯁꯤ ꯑꯗꯨꯗꯤ ꯁꯣꯔꯠ ꯁꯥꯔꯀꯤꯠ ꯊꯣꯛꯄꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯍꯥꯏꯔꯝꯃꯤ ꯗꯦꯕꯗꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯅꯪꯒꯤ ꯅꯀꯨꯕꯣꯛ ꯑꯗꯨ ꯀꯝꯗꯧꯅ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕꯗු ꯍꯥꯟꯅ ꯈꯪꯗꯣꯛꯈꯤꯁꯤ ꯅꯪꯒꯤ ꯅꯀꯨꯕꯣꯛꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯗ ꯕꯣꯔꯤꯡ ꯆꯨꯔꯛꯄꯗꯒꯤ ꯃꯥꯒꯤ ꯖꯥꯁ ꯑꯗꯨ ꯊꯧꯗꯨꯅ ꯏꯁꯤꯡꯗ ꯀꯣꯏꯈꯤ ꯑꯗꯨꯕꯨ ꯁꯣꯔꯠ ꯁꯥꯔꯀꯤꯠ ꯊꯣꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯅꯈꯣꯏꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤꯗꯗꯤ ꯅꯪꯒꯤ ꯅꯀꯨꯕꯣꯛ ꯑꯗꯨ ꯁꯣꯔꯠ ꯁꯥꯔꯀꯤꯠ ꯊꯣꯛꯄꯗꯒꯤ ꯂꯩꯈꯤꯗꯕ ꯅꯠꯇꯦ ꯃꯍꯥꯛꯄꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯠꯄꯅꯤ ꯌꯥꯠꯁ ꯑꯗꯨꯗ ꯅꯪꯒꯤ ꯅꯀꯨꯕꯣꯛꯀꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯣꯠ ꯑꯃ ꯌꯥꯎꯔꯝꯕ ꯊꯦꯡꯅꯩ ꯃꯁꯤꯅ ꯇꯥꯛꯂꯤ ꯃꯤꯁꯤ ꯑꯁꯤ ꯃꯔꯗꯔ ꯑꯃꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯍꯥꯠꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯔꯣꯃꯦꯁꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯔꯣꯃꯦꯁꯇ ꯆꯤꯡꯅꯩ ꯍꯥꯏꯅ ꯃꯃꯥꯡꯗ ꯗꯦꯕꯗꯠꯇꯒ ꯅꯤꯍꯥꯒ ꯎꯅꯈꯤꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯍꯧꯖꯤꯛ ꯅꯤꯍꯥꯅ ꯗꯦꯕꯗꯠꯇ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯑꯁꯤ ꯔꯣꯃꯦꯁꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯆꯤꯡꯅꯔꯒ ꯀꯔꯤꯒꯤ ꯔꯣꯃꯦꯁꯄꯨ ꯐꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯤ ꯗꯦꯕꯗꯠꯅ ꯏꯕꯤꯗꯦꯟꯁ ꯃꯄꯨꯡ ꯐꯥꯅ ꯂꯩꯇꯕꯅ ꯃꯍꯥꯛꯄꯨ ꯐꯥꯕ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯅ ꯀꯦꯁ ꯑꯁꯤꯁꯨ ꯀ꯭ꯂꯣꯖ ꯑꯣꯏꯈ꯭ꯔꯦ ꯂꯣꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯍꯥꯛ ꯑꯁꯦ ꯃꯤ ꯍꯥꯠꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯔꯣꯃꯦꯁ ꯑꯁꯦ ꯃꯤ ꯍꯥꯠꯄ ꯑꯃꯅꯤ ꯀꯦꯁ ꯑꯁꯤ ꯀ꯭ꯂꯣꯖ ꯑꯣꯏꯍꯟꯈꯤꯕ ꯑꯁꯤꯁꯨ ꯅꯍꯥꯛꯅꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯅꯤꯍꯥ ꯑꯁꯤꯗꯤ ꯑꯉꯛꯄ ꯑꯃꯒ ꯀꯝꯗꯧꯅꯅꯣ ꯍꯥꯏꯅ ꯍꯪꯂꯤ ꯗꯦꯕꯗꯠꯅ ꯍꯥꯏꯔꯛꯂꯤ ꯅꯍꯥꯛꯅ ꯃꯦꯃꯣꯔꯤ ꯂꯣꯁ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯅꯪꯉꯣꯟꯗ ꯑꯦꯛꯁꯤꯗꯦꯟ ꯃꯆꯥ ꯑꯃ ꯊꯣꯛꯈꯤ ꯃꯔꯝ ꯑꯁꯤꯅ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯁꯣꯛꯈꯤꯕꯒꯤ ꯗꯥꯛ ꯂꯩꯔꯤꯕꯗꯨꯅꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯍꯥꯛ ꯅꯪꯕꯨ ꯎꯅꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯈꯤ ꯅꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯄꯒꯨꯝꯅ ꯇꯧꯈꯤ ꯑꯩꯅ ꯀꯝꯗꯧꯅ ꯁꯣꯛꯂꯤꯕꯅꯣ ꯍꯪꯕꯗ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ ꯍꯥꯏꯔꯒ ꯁꯤꯟ ꯑꯁꯤ ꯄꯥꯁꯇ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯃꯥꯡꯗ ꯏꯟꯁꯄꯦꯛꯇꯔ ꯗꯦꯕꯗꯠꯅ ꯅꯤꯍꯥꯗ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯅꯀꯨꯕꯣꯛ ꯑꯗꯨ ꯍꯥꯠꯄꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯗꯨꯒꯤ ꯃꯇꯥꯡꯗ ꯅꯤꯍꯥꯗ ꯍꯥꯏꯔꯝꯈꯤꯕ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯤꯟ ꯍꯧꯖꯤꯛ ꯔꯣꯃꯦꯁ ꯑꯁꯤ ꯄꯦꯟꯗ꯭ꯔꯥꯏꯚ ꯑꯃ ꯀꯟꯅ ꯊꯤꯔꯤ ꯅꯤꯍꯥꯅ ꯋꯥ ꯍꯪꯂꯤ ꯑꯗꯨ ꯐꯖꯅ ꯈꯨꯝꯗꯦ ꯄꯦꯟꯗ꯭ꯔꯥꯏꯚ ꯑꯗꯨ ꯊꯤꯗꯨꯅ ꯂꯩꯔꯤ ꯅꯤꯍꯥꯅ ꯍꯟꯅ ꯍꯪꯂꯤ ꯏꯟꯁꯄꯦꯛꯇꯔ ꯗꯦꯕꯗꯠꯅ ꯏꯀꯨꯕꯣꯛꯀꯤ ꯃꯇꯥꯡꯗ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯤꯕ ꯅꯪꯕꯨ ꯄꯨꯂꯤꯁꯅ ꯆꯤꯡꯅꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯍꯥꯏꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯤ ꯑꯗꯨꯕꯨ ꯔꯣꯃꯦꯁꯅ ꯄꯨꯂꯤꯁꯅ ꯑꯩꯕꯨ ꯀꯧꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯅꯕ ꯄꯨꯂꯤꯁꯅ ꯍꯣꯠꯅꯔꯤꯕꯅꯤ ꯑꯩꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪꯉꯣꯟꯗ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛꯁꯨ ꯃꯁꯤꯗ ꯑꯃꯨꯛ ꯃꯊꯥ ꯁꯥꯕꯗ ꯑꯃꯨꯛ ꯌꯥꯎꯔꯛꯀꯅꯤ ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯑꯩ ꯑꯁꯦ ꯏꯄꯥꯒꯤ ꯃꯆꯥ ꯑꯃꯅꯤ ꯅꯪꯉꯣꯟꯗ ꯕꯔꯗꯟ ꯑꯣꯏꯒꯗꯕꯗꯣ ꯃꯗꯨꯒꯤ ꯈꯜꯂꯒ ꯅꯉꯣꯟꯗ ꯑꯩꯅ ꯍꯥꯏꯗꯕꯅꯤ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯅꯤꯍꯥꯅ ꯑꯃꯨꯛ ꯇꯥꯟꯅꯗꯨꯅ ꯔꯣꯃꯦꯁꯇ ꯑꯩꯅ ꯌꯨꯝ ꯑꯁꯤ ꯍꯣꯟꯇꯦꯠ ꯑꯣꯏ ꯍꯥꯏꯕꯗꯁꯨ ꯅꯍꯥꯛꯅ ꯊꯥꯖꯗꯦ ꯌꯨꯝ ꯑꯁꯤꯗ ꯑꯩꯍꯥꯛ ꯑꯁꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗꯧꯔꯦ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯪꯂꯤ ꯔꯣꯃꯦꯁꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯟꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗꯤ ꯌꯥꯗꯦ ꯍꯥꯏꯔꯛꯂꯤ ꯅꯤꯍꯥꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯃꯁꯤꯕꯨ ꯐꯅꯕ ꯁꯤꯟꯁꯤ ꯍꯥꯏꯕꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯔꯣꯃꯦꯁꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣ ꯍꯪꯂꯛꯂꯤ ꯅꯤꯍꯥꯅ ꯕꯦꯁꯃꯦꯟꯒꯤ ꯊꯣꯡ ꯑꯗꯨ ꯀꯔꯤꯒꯤ ꯂꯣꯟꯁꯤꯜꯂꯤꯕꯅꯣ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯕꯒꯦ ꯑꯩ ꯈꯪꯕ ꯄꯥꯝꯃꯤ ꯌꯨꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯀꯌꯥ ꯑꯁꯤ ꯕꯦꯁꯃꯦꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯅꯍꯥꯛꯅꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯠꯂꯤ ꯑꯗꯨꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯎ ꯍꯥꯏꯔꯒ ꯕꯦꯁꯃꯦꯟꯗ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯔꯣꯃꯦꯁꯅꯗꯤ ꯅꯤꯍꯥꯕꯨ ꯈꯥꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯍꯥꯛꯅꯁꯨ ꯍꯥꯏꯔꯤ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ ꯋꯥꯜꯒꯤ ꯁꯤꯂꯤꯡ ꯑꯗꯨꯁꯨ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯑꯕꯅꯤ ꯃꯅꯨꯡꯗ ꯆꯪꯂꯒꯗꯤ ꯅꯍꯥꯛꯀꯤ ꯊꯋꯥꯏꯁꯨ ꯃꯥꯡꯕ ꯌꯥꯏ ꯁꯤꯂꯤꯡ ꯑꯁꯤ ꯁꯣꯟꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯀꯅꯥꯁꯨ ꯆꯪꯅꯗꯅꯕꯒꯤꯗꯃꯛꯇ ꯊꯣꯡ ꯑꯁꯤ ꯂꯣꯟꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯌꯥ ꯑꯁꯤꯗ ꯅꯤꯍꯥꯅ ꯇꯥꯗꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯅꯕꯒꯤ ꯔꯣꯃꯦꯁꯇ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯔꯣꯃꯦꯁꯅ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯤꯍꯥꯅ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯔꯒ ꯊꯣꯡ ꯑꯁꯤ ꯌꯥꯡꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤ ꯔꯣꯃꯦꯁꯅ ꯈꯥꯝꯅꯕ ꯇꯧꯔꯤ ꯃꯁꯤꯗꯒꯤ ꯗꯦꯕꯗꯠꯅ ꯄꯥꯏꯔꯝꯈꯤꯕ ꯚꯤꯖꯤꯇꯤꯡ ꯀꯥꯔꯗ ꯑꯁꯤꯁꯨ ꯅꯤꯍꯥꯗꯒꯤ ꯇꯥꯈꯤꯔꯝꯃꯤ
ꯔꯣꯃꯦꯁꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯔꯨꯞꯄ ꯑꯃꯗ ꯇꯧꯕ ꯂꯩꯇꯦ ꯑꯣꯏꯗꯕ ꯉꯥꯡꯕꯁꯨ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯗ ꯅꯤꯍꯥꯅ ꯇꯥꯗꯕꯁꯤꯗ ꯔꯣꯃꯦꯁꯅ ꯅꯤꯍꯥꯗ ꯏꯜꯂꯨꯕꯗ ꯁꯣꯏꯈꯤꯗꯨꯅ ꯅꯤꯍꯥ ꯑꯁꯤ ꯇꯦꯕꯜꯗ ꯃꯔꯥꯏꯕꯛ ꯑꯁꯤ ꯌꯦꯠꯁꯤꯜꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯥ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯟꯖꯤꯠꯅ ꯂꯥꯛꯇꯨꯅ ꯗꯦꯕꯗꯠꯇꯅ ꯍꯥꯏꯔꯛꯂꯤ ꯅꯍꯥꯛꯅ ꯂꯤꯔꯛꯈꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯇꯪꯈꯥꯏꯃꯨꯛꯇꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯅꯄꯨꯔꯣꯏꯕ ꯔꯣꯃꯦꯁꯄꯨ ꯀꯤꯕꯗꯒꯤ ꯃꯇꯝ ꯑꯗꯨ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯋꯥ ꯂꯣꯠꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯅꯤꯍꯥꯅ ꯍꯥꯏꯔꯛꯂꯤ ꯑꯩꯕꯨ ꯔꯣꯃꯦꯁꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯒꯅꯤ ꯍꯥꯏꯕ ꯑꯥꯏꯗꯤꯌꯥ ꯅꯪꯉꯣꯟꯗ ꯆꯤꯡꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤ ꯑꯗꯨꯕꯨ ꯗꯦꯕꯗꯠꯅ ꯑꯗꯨꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯅ ꯅꯉꯣꯟꯗ ꯀꯝꯗꯧꯅ ꯁꯣꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯒ ꯍꯪꯂꯝꯈꯤꯕ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕꯒ ꯅꯍꯥꯛ ꯑꯁꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗꯒꯤ ꯅꯍꯥꯛꯀꯤ ꯃꯦꯃꯣꯔꯤ ꯂꯣꯁ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯩꯅ ꯈꯪꯈꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯅꯤ ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯁꯤ ꯃꯆꯤꯟ ꯊꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯒ ꯑꯃꯅ ꯅꯪꯒꯤ ꯌꯨꯝ ꯑꯁꯤ ꯍꯧꯖꯤꯛ ꯅꯪꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯍꯣꯟꯇꯦꯠ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯦꯃꯣꯔꯤ ꯂꯣꯁ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯃꯃꯥꯡꯗ ꯌꯨꯝ ꯑꯁꯤ ꯍꯣꯟꯇꯦꯠ ꯑꯣꯏ ꯍꯥꯏꯕ ꯅꯍꯥꯛꯅ ꯈꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ ꯍꯧꯖꯤꯛ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯍꯥꯛ ꯀꯔꯤꯁꯨ ꯈꯪꯈꯤꯗ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯑꯥꯏꯁꯥꯅ ꯅꯤꯍꯥꯗ ꯔꯣꯃꯦꯁ ꯑꯁꯤ ꯃꯆꯤꯟ ꯊꯤꯔꯤꯕ꯭ꯔꯥ ꯊꯤꯗꯕ꯭ꯔꯥ ꯑꯃꯗꯤ ꯃꯍꯥꯛ ꯃꯤꯍꯥꯠꯄꯔꯥ ꯃꯤꯍꯥꯠꯄ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯅꯍꯥꯛꯅ ꯀꯝꯗꯧꯅ ꯑꯁꯦꯡꯕꯁꯤ ꯈꯪꯒꯅꯤ ꯍꯥꯏꯅ ꯍꯪꯂꯛꯂꯤ ꯃꯁꯤꯗꯒꯤ ꯅꯤꯍꯥꯅ ꯈꯨꯝꯂꯤ ꯊꯋꯥꯏ ꯑꯁꯤ ꯀꯅꯥꯒꯤ ꯊꯋꯥꯏꯅꯣ ꯍꯥꯟꯅ ꯈꯪꯗꯣꯛꯄ ꯇꯥꯕꯅꯤ ꯀꯔꯤꯒꯤꯗꯃꯛ ꯊꯋꯥꯏ ꯑꯁꯤꯅ ꯔꯣꯃꯦꯁꯄꯨ ꯑꯣꯏꯗꯕ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯍꯜꯂꯤꯕꯅꯣ ꯑꯃꯗꯤ ꯊꯋꯥꯏ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯈ꯭ꯔꯕꯒꯦ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯋꯥꯐꯝꯅ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯪꯗꯣꯛꯅꯕꯁꯨ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯍꯥꯅ ꯄꯤꯌꯥꯅꯣ ꯈꯣꯡꯂꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯋꯥꯈꯜꯅ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯃꯤꯠꯇ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯄꯥꯈꯤꯕ ꯂꯥꯏꯔꯤꯛ ꯑꯃꯒꯤ ꯃꯃꯤꯡ ꯑꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯈꯔ ꯎꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯗꯥꯔꯛ ꯅꯥꯏꯠ ꯍꯥꯏꯕ ꯑꯣꯏꯔꯝꯂꯦ ꯃꯍꯥꯛꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯥꯛꯇꯨꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯊꯤꯔꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯪꯂꯦ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯥꯔꯗ ꯑꯃꯁꯨ ꯌꯥꯎꯔꯝꯂꯦ ꯀꯥꯔꯗ ꯑꯁꯤꯗ ꯒꯣꯁ ꯗꯤꯇꯦꯛꯇꯤꯚ ꯍꯥꯏꯅꯁꯨ ꯏꯔꯝꯂꯦ ꯅꯤꯍꯥꯅ ꯍꯥꯟꯅ ꯒꯣꯁ ꯗꯤꯇꯦꯛꯇꯤꯚ ꯑꯁꯤꯗ ꯄꯩꯁꯥ ꯊꯥꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯊꯥꯈꯤꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯍꯥꯅ ꯔꯣꯃꯦꯁꯇ ꯌꯨꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯀꯌꯥ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯍꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯣꯃꯦꯁꯅ ꯀꯔꯤꯅꯣ ꯍꯥꯏꯒꯗꯧꯔꯤꯕꯁꯤ ꯅꯪꯉꯣꯟꯗ ꯋꯥ ꯂꯣꯠꯄ ꯀꯔꯤꯝꯇ ꯂꯩꯇꯦ ꯌꯨꯝ ꯑꯁꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯊꯤꯌꯝꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯅꯤꯍꯥꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤ ꯃꯍꯥꯛꯅ ꯊꯤꯖꯤꯜꯂꯒ ꯈꯪꯗꯣꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯦ ꯔꯣꯃꯦꯁꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯔꯨꯝꯗ ꯂꯥꯛꯂꯤ ꯂꯤꯞ ꯑꯁꯤꯁꯨ ꯃꯊꯟꯇ ꯁ꯭ꯇꯥꯔꯠ ꯇꯧꯔꯤꯕꯁꯤꯁꯨ ꯎꯔꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯠꯈ꯭ꯔꯦ ꯔꯣꯃꯦꯁꯅꯁꯨ ꯌꯨꯝ ꯑꯁꯤ ꯍꯣꯟꯇꯦꯠ ꯑꯣꯏ ꯅꯠꯇ꯭ꯔꯒ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯨꯚꯤꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯁꯣꯏꯗꯅ ꯌꯥꯎꯔꯛꯂꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯍꯥ ꯒꯣꯁ ꯗꯤꯇꯦꯛꯇꯤꯚꯀ ꯎꯅꯕ ꯆꯠꯅꯕꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯤ ꯏꯁꯤꯡ ꯎꯕꯗ ꯃꯍꯥꯛ ꯀꯤꯖꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯤꯖꯕꯁꯤ ꯈꯥꯡꯂꯒ ꯁꯤꯞ ꯇꯣꯡꯗꯨꯅ ꯃꯍꯥꯛ ꯁꯤꯇꯤꯗ ꯂꯥꯛꯂꯦ ꯍꯧꯖꯤꯛ ꯒꯣꯁ ꯗꯤꯇꯦꯛꯇꯤꯚ ꯑꯁꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯤꯍꯥꯅ ꯀꯥꯔꯗ ꯑꯁꯤ ꯄꯤꯔꯒ ꯅꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯗꯨ ꯑꯩꯅ ꯍꯥꯏꯌꯔ ꯇꯧꯈꯤꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯎꯅꯗꯨꯅ ꯄꯦꯔꯥꯅꯣꯔꯃꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤ ꯒꯣꯁ ꯗꯤꯇꯦꯛꯇꯤꯚ ꯑꯣꯏꯔꯤꯕ ꯑꯕꯤ ꯑꯁꯤꯅ ꯑꯩ ꯑꯃꯗꯤ ꯇꯥꯅꯤꯁꯥ ꯄꯦꯔꯥꯅꯣꯔꯃꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯅꯈꯣꯏꯒꯤ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯛꯂꯦ ꯅꯤꯍꯥꯅ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯀꯔꯤ ꯏꯚꯤꯗꯦꯟꯁ ꯐꯪꯈ꯭ꯔꯕꯒꯦ ꯊꯋꯥꯏ ꯑꯗꯨ ꯀꯅꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯑꯕꯤ ꯑꯁꯤꯅ ꯂꯦꯞꯇꯣꯞ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯑꯃ ꯅꯤꯍꯥꯗ ꯌꯦꯡꯂꯝꯃꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯕꯤ ꯅꯤꯍꯥ ꯑꯃꯗꯤ ꯇꯥꯅꯤꯁꯥ ꯌꯥꯎꯔꯤ ꯇꯥꯅꯤꯁꯥꯅ ꯅꯤꯍꯥꯗ ꯍꯪꯉꯤ ꯅꯍꯥꯛꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯅꯍꯥꯛꯅ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯅꯪꯒꯤ ꯑꯃꯗꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯅꯠꯇꯕ ꯄꯣꯠꯁꯛ ꯑꯃ ꯐꯪꯏ ꯍꯥꯏꯕꯗꯨ ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯍꯥꯏꯅ ꯍꯪꯂꯤ ꯅꯤꯍꯥꯅ ꯂꯣꯀꯦꯠ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯁꯤ ꯃꯍꯥꯛꯀꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯅꯠꯇꯦ ꯃꯁꯤꯒꯤ ꯂꯣꯀꯦꯠ ꯑꯁꯤ ꯕꯦꯁꯃꯦꯟꯗꯒꯤ ꯐꯪꯕꯅꯤ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯇꯥꯅꯤꯁꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯊꯋꯥꯏ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯏꯅꯔꯖꯤ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯅꯠꯇ꯭ꯔꯒ ꯄꯣꯠꯁꯛꯇ ꯌꯥꯎꯔꯒ ꯂꯩ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯣꯀꯦꯠ ꯑꯁꯤꯗꯁꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯍꯥꯏꯔꯒ ꯃꯩ ꯊꯥꯜꯂꯤꯕ ꯇꯦꯕꯜ ꯑꯃꯒꯤ ꯃꯌꯥꯗ ꯂꯥꯛꯂꯤ ꯇꯦꯕꯜ ꯑꯁꯤꯗ ꯀꯦꯟꯗꯜꯅ ꯀꯣꯔꯣꯛ-ꯀꯣꯏꯅ ꯊꯥꯜꯂꯤ ꯃꯌꯥꯏꯗ ꯏꯁꯤꯡ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯃ ꯂꯩꯔꯤ ꯏꯁꯤꯡ ꯑꯁꯤꯗ ꯊꯨꯝꯁꯨ ꯌꯥꯎꯔꯤꯕꯅꯤ ꯇꯥꯅꯤꯁꯥꯅ ꯍꯥꯏꯔꯤ ꯊꯨꯝ ꯌꯥꯎꯕ ꯏꯁꯤꯡ ꯑꯁꯤꯗ ꯂꯣꯀꯦꯠ ꯑꯁꯤ ꯊꯥꯗꯕꯗ ꯏꯁꯤꯡ ꯑꯁꯤ ꯑꯉꯥꯡꯕ ꯃꯆꯨ ꯑꯣꯏꯔꯛꯂꯒꯗꯤ ꯂꯣꯀꯦꯠ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏ ꯑꯁꯤ ꯄꯨꯡꯈꯥꯏꯃꯨꯛꯇꯤ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯗꯨ ꯍꯟꯊꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡ ꯑꯁꯤ ꯉꯥꯡꯂꯒꯗꯤ ꯍꯌꯦꯡ ꯑꯌꯨꯛꯇꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯧꯕ ꯌꯥꯔꯒꯅꯤ ꯍꯥꯏꯔꯒ ꯂꯣꯀꯦꯠ ꯑꯁꯤ ꯏꯁꯤꯡ ꯑꯁꯤꯗ ꯊꯥꯗꯒꯦ ꯇꯧꯔꯤ ꯃꯇꯝ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯗ ꯊꯥꯜꯂꯤꯕ ꯃꯩꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯞꯂꯛꯂꯤ ꯑꯗꯨꯒ ꯂꯣꯀꯦꯠ ꯑꯁꯤ ꯊꯥꯗꯕꯒ ꯇꯦꯕꯜ ꯑꯁꯤꯁꯨ ꯈꯪꯍꯧꯗꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯀꯦꯠ ꯑꯁꯤꯁꯨ ꯀꯥ ꯑꯁꯤꯗꯒꯤ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯣꯀꯦꯠ ꯑꯁꯤ ꯇꯥꯟꯅꯔꯛꯄꯗꯒꯤ ꯕꯦꯁꯃꯦꯟꯗ ꯂꯥꯛꯂꯤ ꯂꯣꯀꯦꯠ ꯑꯁꯤꯁꯨ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯤꯕꯁꯤ ꯇꯥꯅꯤꯁꯥꯅ ꯎꯔꯗꯨꯅ ꯈꯨꯟꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯟꯕꯗ ꯂꯣꯀꯦꯠ ꯑꯁꯤ ꯊꯣꯡꯅ ꯂꯣꯟꯁꯤꯜꯂꯤꯕ ꯕꯣꯠ ꯒꯦꯔꯦꯖ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯇꯥꯅꯤꯁꯥꯁꯨ ꯇꯨꯁꯤꯟꯕꯗꯒꯤ ꯃꯍꯥꯛ ꯁꯣꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯒꯤ ꯃꯩꯁꯨ ꯈꯞꯂꯛꯂꯤ ꯑꯗꯨꯒ ꯊꯋꯥꯏ ꯑꯁꯤꯅ ꯇꯥꯅꯤꯁꯥꯒꯤ ꯃꯆꯥꯗ ꯆꯪꯗꯨꯅ ꯑꯉꯛꯄ ꯈꯣꯟꯖꯦꯜꯗ ꯅꯠꯇꯅ ꯀꯤꯔꯕ ꯃꯇꯧ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ ꯅꯤꯍꯥ ꯑꯃꯗꯤ ꯑꯕꯤꯅꯁꯨ ꯈꯪꯂꯦ ꯇꯥꯅꯤꯁꯥꯗ ꯊꯋꯥꯏ ꯑꯁꯤ ꯆꯪꯂꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯇꯥꯅꯤꯁꯥꯅ ꯔꯨꯁꯤꯌꯥꯟꯒꯤ ꯃꯔꯣꯟꯗ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯛꯂꯤ ꯅꯤꯍꯥꯅ ꯊꯋꯥꯏ ꯑꯁꯤꯗ ꯅꯍꯥꯛ ꯀꯅꯥꯅꯣ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯅꯤꯍꯥ ꯑꯁꯤ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯂꯦ ꯑꯕꯤꯅꯁꯨ ꯇꯥꯅꯤꯁꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯕꯗ ꯇꯥꯅꯤꯁꯥꯒꯤ ꯃꯃꯥ ꯑꯁꯤ ꯁꯥꯡꯗꯣꯔꯛꯇꯨꯅ ꯃꯉꯣꯟꯗꯁꯨ ꯑꯦꯇꯦꯛ ꯇꯧꯔꯛꯂꯦ ꯑꯁꯨꯝꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯂꯨꯕꯗꯒꯤ ꯅꯤꯍꯥ ꯑꯀꯤꯕ ꯐꯥꯎꯔꯤ ꯑꯗꯨꯒ ꯑꯕꯤꯗ ꯇꯥꯅꯤꯁꯥꯕꯨ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯂꯤ
ꯑꯗꯨꯕꯨ ꯑꯕꯦꯅ ꯍꯧꯖꯤꯛ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯒ ꯅꯤꯍꯥꯗ ꯄꯦꯔꯥꯅꯣꯔꯃꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯍꯥꯛꯅ ꯕꯣꯠ ꯒꯦꯔꯦꯖ ꯑꯗꯨꯗ ꯆꯪꯒꯅꯤ ꯊꯤꯖꯤꯟꯒꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯈꯤꯕꯅꯤ ꯍꯥꯏꯔꯛꯂꯦ꯫ ꯅꯤꯍꯥꯅ ꯕꯣꯠ ꯒꯦꯔꯦꯖ ꯑꯗꯨꯗ ꯆꯪꯂꯨꯕꯗꯒꯤ ꯑꯩꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤ ꯊꯣꯛꯇꯨꯅ ꯏꯁꯤꯡꯗ ꯇꯥꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯍꯥꯛꯅꯁꯨ ꯑꯁꯨꯝꯅ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯕꯦꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯊꯋꯥꯏ ꯃꯥꯡꯂꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯒꯣꯁ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯁꯨꯝꯅ ꯇꯝꯊꯤꯔꯕ ꯒꯣꯁ ꯑꯁꯤ ꯊꯦꯡꯅꯔꯛꯇꯦ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯕꯗꯤ ꯉꯁꯤ ꯅꯠꯇ꯭ꯔꯕꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯍꯥꯏꯔꯛꯂꯦ꯫ ꯅꯤꯍꯥꯅ ꯍꯥꯏꯔꯛꯂꯤ ꯊꯋꯥꯏ ꯃꯥꯡꯂꯕꯁꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯇ꯭ꯔꯦ꯫ ꯑꯁꯦꯡꯕꯁꯤ ꯈꯪꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯔꯣꯃꯦꯁꯅ ꯌꯨꯝ ꯑꯁꯤ ꯍꯣꯟꯇꯦꯠ ꯑꯣꯏ ꯍꯥꯏꯕ ꯈꯪꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯥꯖꯗꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯑꯩꯅ ꯀꯔꯤ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕꯁꯦ ꯈꯪꯗꯣꯛꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯡꯁꯤꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯌꯥꯏ꯫ ꯃꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗ ꯀꯌా ꯑꯃ ꯑꯣꯠꯈ꯭ꯔꯕꯁꯨ ꯂꯥꯛꯀꯗꯕ ꯅꯨꯡꯉꯥꯏꯕꯁꯤꯡꯗꯗꯤ ꯁꯣꯏꯗꯅ ꯃꯍꯥꯛꯅ ꯌꯦꯜꯂꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯂꯒꯁꯨ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯤꯍꯥ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯂꯤꯞ ꯂꯩꯔꯤꯕ ꯃꯥꯏꯀꯩꯁꯤꯗ ꯀꯦꯃꯦꯔꯥ ꯅꯝꯂꯦ꯫ ꯃꯍꯥꯛꯅ ꯂꯤꯞ ꯑꯁꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯦꯃꯦꯔꯥ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯦꯃꯦꯔꯥ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏ ꯂꯩꯔꯤꯕꯁꯤ ꯃꯍꯥꯛꯅ ꯎꯔꯤ, ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯤꯞꯀꯤ ꯃꯌꯥꯗ ꯆꯪꯁꯤꯟꯕꯒ ꯇꯨꯡꯂꯣꯝꯗꯒꯤ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯁꯤ ꯆꯤꯡꯂꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯀꯦꯃꯦꯔꯥꯗ ꯌꯦꯡꯂꯨꯕꯗ ꯊꯋꯥꯏ ꯑꯁꯤ ꯑꯃꯨꯛ ꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯊꯋꯥꯏꯁꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯤꯍꯥꯅ ꯂꯥꯛꯄꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯃꯅ ꯅꯥꯍꯩꯕꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯦꯃꯦꯔꯥ ꯑꯁꯤꯅ ꯁꯣꯐꯥ ꯂꯩꯔꯤꯕ ꯑꯁꯤꯗ ꯅꯝꯂꯨꯕꯗ ꯅꯨꯄꯤ ꯑꯃꯅ ꯏꯟꯇꯤꯃꯦꯠ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯅꯥꯍꯩꯕ ꯑꯁꯤ ꯃꯍꯥꯛꯅ ꯎꯔꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯁꯣꯐꯥ ꯑꯁꯤꯒꯤ ꯃꯌꯥꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯝꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤꯡꯁꯦꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯤꯌꯥꯅꯣꯒꯤ ꯃꯌꯥꯗ ꯆꯪꯈꯤꯕꯁꯤ ꯃꯍꯥꯛꯅ ꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯄꯤꯌꯥꯅꯣ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯌꯦꯡꯂꯨꯕ ꯀꯥꯟꯗꯗꯤ ꯀꯅꯥꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗ ꯅꯨꯄꯤ ꯑꯃꯒꯤ ꯇꯝꯊꯤꯔꯤꯕ ꯊꯋꯥꯏ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯃꯁꯤ ꯎꯕꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯀꯦꯃꯦꯔꯥ ꯑꯁꯤꯁꯨ ꯅꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯊꯋꯥꯏ ꯑꯁꯤꯗ ꯌꯦꯡꯂꯛꯄ ꯀꯥꯟꯗꯗꯤ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯀꯦꯃꯦꯔꯥ ꯑꯁꯤ ꯈꯨꯟꯒꯤ ꯍꯥꯟꯅ ꯆꯪꯁꯤꯜꯂꯨꯕꯒ ꯀꯦꯃꯦꯔꯥ ꯑꯁꯤ ꯊꯋꯥꯏ ꯑꯁꯤꯅ ꯎꯄꯨꯒꯤ ꯃꯈꯥꯗ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯅꯤꯍꯥ ꯀꯦꯃꯦꯔꯥ ꯑꯁꯤꯕꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯎꯄꯨ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯍꯥꯛꯅ ꯃꯈꯨꯠ ꯊꯤꯟꯖꯤꯟꯗꯨꯅ ꯀꯦꯃꯦꯔꯥ ꯑꯁꯤꯕꯨ ꯊꯤꯔꯤ꯫ ꯑꯁꯨꯝꯅ ꯊꯤꯔꯤꯉꯩꯗ ꯃꯍꯥꯛꯅ ꯄꯦꯟ ꯗ꯭ꯔꯥꯏꯚ ꯑꯃ ꯊꯦꯡꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯄꯦꯟ ꯗ꯭ꯔꯥꯏꯚ ꯑꯁꯤꯗ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯦꯞꯇꯣꯞꯇ ꯊꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯚꯤꯗꯤꯑꯣ ꯑꯃ ꯌꯥꯎꯔꯝꯂꯦ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯔꯣꯃꯦꯁꯅ ꯅꯝꯕ ꯚꯤꯗꯤꯑꯣ ꯑꯣꯏꯔꯝꯂꯦ꯫ ꯔꯣꯃꯦꯁꯅ ꯌꯨꯝ ꯑꯁꯤ ꯍꯣꯟꯇꯦꯠ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯇꯧꯕ ꯑꯣꯏꯔꯝꯂꯦ꯫ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯑꯁꯤꯗ ꯔꯣꯃꯦꯁꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯕꯦꯁꯃꯦꯟꯗ ꯂꯥꯛꯄ ꯃꯇꯝꯗ ꯊꯋꯥꯏ ꯑꯃ ꯂꯩꯔꯤꯕꯁꯨ ꯃꯍꯥꯛꯅꯁꯨ ꯇꯁꯦꯡ ꯎꯔꯤ꯫ ꯔꯣꯃꯦꯁꯁꯨ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯍꯧꯖꯤꯛ ꯅꯤꯍꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯔꯣꯃꯦꯁꯁꯨ ꯂꯥꯛꯂꯦ꯫ ꯅꯤꯍꯥꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯍꯜꯂꯒ ꯍꯥꯏꯔꯛꯂꯤ, ꯃꯁꯤꯒꯤ ꯄꯦꯟ ꯗ꯭ꯔꯥꯏꯚ ꯑꯁꯤ ꯅꯠꯇ꯭ꯔ ꯃꯃꯥꯡꯗ ꯅꯍꯥꯛꯅ ꯊꯤꯈꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯍꯥꯛꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤ ꯍꯥꯏꯕꯁꯤꯗ ꯅꯍꯥꯛꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯔꯣꯃꯦꯁꯅ ꯍꯥꯏꯔꯛꯂꯤ, ꯑꯩꯅ ꯅꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯈ꯭ꯔꯦ꯫ ꯌꯨꯝ ꯑꯁꯤꯁꯨ ꯍꯣꯟꯇꯦꯠ ꯑꯣꯏ ꯍꯥꯏꯕꯁꯨ ꯑꯩꯅ ꯈꯪꯏ, ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤ ꯍꯣꯟꯇꯦꯠ ꯑꯣꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯅꯠꯇꯦ, ꯅꯍꯥꯛꯅꯅꯤ ꯍꯥꯏꯔꯛꯂꯦ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯅꯤꯍꯥꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯃꯦꯁꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯛꯂꯤ꯫ ꯑꯩꯅ ꯏꯟꯗꯤꯌꯥꯗ ꯔꯤꯑꯦꯜ ꯏꯁꯇꯦꯠꯀꯤ ꯀꯦꯁ ꯈꯔ ꯂꯩꯕꯒꯤ ꯂꯣꯌꯔꯒ ꯆꯠꯈꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤ, ꯆꯍꯤ ꯑꯃꯨꯛ ꯈꯛꯇ ꯉꯥꯏꯔꯤ꯫ ꯅꯪꯅ ꯌꯨꯝꯗ ꯂꯩꯍꯧꯈꯤ, ꯑꯗꯨꯕꯨ ꯕꯣꯔꯤꯡ ꯆꯨꯔꯛꯄꯗꯒꯤ ꯅꯍꯥꯛ ꯁꯤꯇꯤꯗ ꯆꯠꯈꯤ꯫ ꯁꯤꯇꯤ ꯆꯠꯈꯤꯕꯗꯒꯤ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯑꯔꯤꯕ ꯅꯃꯥꯟꯅꯕꯤ ꯁꯥꯏꯅꯥ ꯀꯧꯕꯤ ꯑꯃꯒ ꯊꯦꯡꯅꯈꯤ꯫ ꯑꯁꯨꯝꯅ ꯊꯦꯡꯅꯈꯤꯕꯅ ꯅꯈꯣꯏ ꯑꯅꯤ ꯑꯁꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯊꯦꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃ ꯅꯍꯥꯛꯅ ꯁꯥꯏꯅꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯏꯟꯚꯥꯏꯠ ꯇꯧꯗꯨꯅ ꯀꯧꯈꯤ, ꯑꯗꯨꯕꯨ ꯀꯣꯐꯤ ꯊꯛꯃꯤꯟꯅꯈꯤ꯫ ꯁꯥꯏꯅꯥꯅ ꯅꯍꯥꯛꯀꯤ ꯊꯛꯅꯕ ꯀꯣꯐꯤ ꯑꯗꯨꯗ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯍꯥꯞꯆꯤꯟꯈꯤ, ꯑꯗꯨꯒ ꯅꯪ ꯑꯃꯗꯤ ꯁꯥꯏꯅꯥ ꯐꯤ ꯊꯣꯡꯗꯨꯅ ꯂꯣꯏꯅꯈꯤ꯫ ꯑꯗꯨꯕꯨ ꯁꯥꯏꯅꯥꯅ ꯇꯨꯃꯤꯟꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯇꯧꯔꯝꯈꯤ꯫ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯄ ꯀꯌꯥ ꯑꯁꯤꯗꯤ ꯃꯥꯒꯤꯗꯤ ꯍꯥꯟꯅꯗꯒꯤ ꯇꯧꯕ ꯄ꯭ꯂꯥꯟ ꯑꯣꯏꯔꯝꯈꯤ꯫ ꯑꯩꯅ ꯏꯟꯗꯤꯌꯥꯗꯒꯤ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯨꯡꯗ ꯁꯥꯏꯅꯥꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯉꯣꯟꯗ ꯌꯦꯡꯍꯜꯂꯒ 50,000 ꯄꯥꯎꯟꯁꯀꯤ ꯗꯤꯃꯥꯟ ꯑꯩꯉꯣꯟꯗ ꯇꯧꯔꯛꯈꯤ꯫ ꯑꯩꯉꯣꯟꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯏꯟꯇꯔꯅꯦꯠꯇ ꯊꯥꯗꯣꯔꯛꯀꯅꯤ ꯍꯥꯏꯅ ꯀꯤꯍꯟꯈꯤ꯫ ꯑꯩꯉꯣꯟꯗ ꯍꯣꯇꯦꯜ ꯁꯦꯝꯖꯤꯟꯕꯒꯤ ꯄꯩꯁꯥ ꯐꯥꯎꯕ ꯂꯩꯇ꯭ꯔꯤꯕꯅꯤ꯫ ꯑꯩꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯉꯣꯟꯗ ꯈꯪꯍꯟꯕ ꯄꯥꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯥꯏꯁꯥꯒ ꯑꯩꯒ ꯎꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯏꯅꯥ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯄꯤꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯊꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯑꯁꯥꯎꯕ ꯑꯣꯏꯅꯔꯛꯇꯨꯅ ꯁꯥꯎꯅꯤꯡꯕꯗꯒꯤ ꯑꯩꯅ ꯁꯥꯏꯅꯥꯕꯨ ꯏꯜꯂꯨꯕꯗ ꯁꯣꯏꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯁꯤ ꯇꯦꯕꯜꯗ ꯌꯦꯠꯁꯤꯟꯕꯗꯒꯤ ꯁꯥꯏꯅꯥꯒꯤ ꯊꯋꯥꯏ ꯃꯥꯡꯈꯤ꯫ ꯑꯩꯅ ꯁꯥꯏꯅꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯅ ꯅꯪꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯄꯥꯝꯈꯤꯕꯅꯤ ꯍꯥꯏꯅ ꯅꯤꯍꯥꯗ ꯋꯥꯔꯤ ꯂꯤꯔꯛꯂꯤ꯫ ꯅꯤꯍꯥꯅ ꯕꯦꯁꯃꯦꯟꯒꯤ ꯊꯣꯡ ꯑꯗꯨ ꯀꯔꯤꯒꯤ ꯂꯣꯟꯁꯤꯜꯂꯨꯕꯅꯣ ꯍꯥꯏꯅ ꯍꯪꯂꯤ꯫ ꯔꯣꯃꯦꯁꯅ ꯑꯩꯅ ꯁꯥꯏꯅꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯕꯣꯠ ꯒꯣꯔꯦꯖ ꯑꯣꯏꯔꯤꯕ ꯁꯃꯨꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯪꯊꯈꯤ꯫ ꯌꯨꯝ ꯑꯁꯤ ꯍꯣꯟꯇꯦꯠ ꯑꯣꯏꯔꯤꯕꯁꯤ ꯁꯥꯏꯅꯥꯒꯤ ꯊꯋꯥꯏꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯅꯤꯍꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯅꯤꯍꯥꯅ ꯔꯣꯃꯦꯁꯇ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯦꯃꯣꯔꯤ ꯂꯣꯁ ꯑꯣꯏꯗ꯭ꯔꯤꯉꯩꯗꯒꯤ ꯆꯤꯟ ꯊꯤꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯀꯟꯅꯗꯨꯅ ꯂꯥꯛꯂꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨ ꯀꯝꯗꯧꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯅ ꯑꯃꯨꯛ ꯔꯣꯃꯦꯁꯇ ꯍꯪꯂꯛꯂꯤ꯫ ꯔꯣꯃꯦꯁꯅ ꯅꯪꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨ ꯖꯦꯠꯇꯤꯒꯤ ꯄ꯭ꯂꯦꯟ ꯑꯗꯨ ꯁꯣꯟꯕꯗꯒꯤ ꯀꯥꯏꯈꯤꯗꯨꯅ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯍꯥꯅ ꯔꯣꯃꯦꯁꯅ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤꯁꯤꯗ ꯃꯍꯥꯛ ꯊꯥꯖꯔꯦ꯫
ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯅꯍꯥꯛ ꯃꯤꯍꯥꯠꯄ ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯩꯅ ꯅꯪꯕꯨ ꯆꯤꯡꯅꯔꯕꯁꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯗꯤ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯍꯟꯊꯕ ꯂꯩꯇꯦ ꯑꯩꯅꯁꯨ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯊꯥꯖꯔꯛꯀꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒ ꯂꯩꯃꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯏꯁꯩꯒꯤ ꯁꯤꯟ ꯑꯃꯁꯨ ꯌꯥꯎꯔꯛꯂꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯃꯨꯛ ꯂꯩꯃꯤꯟꯅꯕ ꯍꯧꯔꯛꯂꯦ ꯅꯣꯡꯃꯗꯤ ꯅꯤꯍꯥꯅ ꯁꯣꯄꯤꯡ ꯆꯠꯄꯗ ꯅꯨꯄꯤ ꯑꯃꯒ ꯃꯍꯥꯛꯀ ꯃꯤꯆꯥꯟꯅꯔꯝꯃꯤ ꯅꯨꯄꯤ ꯑꯁꯤꯅꯗꯤ ꯅꯤꯍꯥꯕꯨ ꯃꯁꯛ ꯈꯪꯕꯒꯨꯝꯅ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯔꯣꯃꯦꯁ ꯑꯃꯗꯤ ꯅꯤꯍꯥ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯁꯤꯗ ꯅꯤꯍꯥꯒꯤ ꯐꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗꯒꯤ ꯃꯦꯁꯦꯖ ꯂꯥꯛꯂꯦ ꯃꯦꯁꯦꯖ ꯑꯁꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯍꯥꯛ ꯅꯪꯒꯤ ꯌꯨꯝꯗ ꯂꯩ ꯅꯪꯕु उननबगीदमक्ꯇ लैरिबनि मिनिट 15 गी मनुंग थोरक्तबदि हयेंग ओइना उनरसि नंगी वाकन खुदोंथिबा असदगी नाथोके हायना खनगनो हायना मेसेज थारकले मस्तिगी निहाना मागी कास्टगी थोरकले मांगना थोरकपद नुपी अमा लैरमलिबसि उरि नुपी सि हाना मा का थेंगनकिबा नुपी अदुनि नुपी सिदा निहाना मा का हाना उनकिबुम तौरे हारमे असुम नारक असिदा नुपी असिना आइहाग असे नंगी बेस्ट फ्रेंड आइसा दुनि हारकले असुम नारक असिदा निहा से अंग पाइबद ओरि ममांग आइसा को भी नुपी अमा लाखिबदुना कना ओरिबनो हाबदा मा हाइफंग खंगत्रे मखोय इनिगी मरक असिदा आइसा असे करमनो हाबे सममनरे